Arambai News Guwahati da Metelon gi pau tabri basingbu ihan hanu maktada chingangbam Susitrani na kurumjari hojing asigi samlappa mariba pau sing lobirase Assam amadi Nagaland ngamkhai chet nabagi matang da ngasisu makhatana Morigao da state anigi awang bathaki official sing phaminakre ngamkhai gi chet naba mafam sing da hanna saramba state animaki police camp sing lokthoknakre Maragasida Barak Tampaki, Lakipur Kendragi BJP MLA Kaushik Raina, Akanba warning periodna, Tangai Fadana Changba Potlam Singh, Mizoram the Pusanbada, Equina Tinglabade, Chaningai Lake the Badagi, Makogi, Mi Sigani Havasi, Mizoram na Kauri the Vane. Equi Langakna, Natraga, Police Nangangba, Taroi. Equigi si kiba mui singadugi laman kungani. Mapung pana economic blockade tamnanaba equina honagadabani haina yam magchayet naba pamnaiba amana ngangloi daba wangang ngangkibagi video ama ngasi viral oirakre. Ngasi BJP gi Hengrabari da Labor State Office ta Thaura Kendra gi Congress MLA Susanta Borgohai Honobi matungina BJP changkre. Changjungai gi mamang ayukta mahakna CM Himanta Biswa Sarma gasu unaki. Susanta na BJP Chankibasina Mathaga Samgi oina Congress ta akan bachaithing ama piramle adubu BJP gi lilada Susanta su character amani haina Congress na amuk karem narakle Handak Sevana Lauthokiba SSLC gi result ta pass percentage wangman badagi admission tawgi achoba awaba ama state asigi mairoi singna mayok nagadori Chaurakna mahairoi lising humbutra tarukmuk ming chanpham leitabagi phibam lakadori COVID pandemic na maram oiduna mahairoi sing mapanda chatpagi changsu yamnamak watkani Assam gi school amsung college singda ming chalhandaba yadabagi tangai fadaba lakadaba maramna school amadi college singda seat capacity hanadagi hengat hanabagi thaurang Assam lengakna paikhatpa hokre Assam Manipuri Muslim Youth Front Amiki Thosil Kangluki Mifam Ama Gasi Lakipur Kendragi Manung Chana Alipur Manipur Part 1 Dalaiba Community Hall da Pangthokre Lupki President Jamir Ahmed Chaudhuri na Mayai Tangbalo duna Pangthoki Mifam Asida Front ki Pauktakloi Ahmed Chaudhuri Amasung Nazrul Islam Galoinana Maulana Muhammad Ali na Presidium Member Oiki Assam Lengakna Misinga Chanana Manipuri Development Council MDC da Maitai Pangal Singi Mihut Hablaktaba Manipuri Lonbu optional subject oina APSC exam dagi Lokthokiba Class 9 amasung 10 gi Rapid Reader textbook da yauba Manipuri Koba Wareng da atamnana Maitai Pangal gi matangda nathayuna thamlamba Assam Manipuri Sahitya Parisad ki Central Committee da Maitai Pangal amatta fauba mihut oina yahundabana chingbagi matangda kupna khanaki MDC textbook amadi Sahitya Parisad ki matang asi Maitai singna punsin si amatta oisidi mahaiba aduga punsin naba amatta oibagi moongdi amattasu uttabagi thongni haina pendaba phongdoknaki Lengang amasung lup singi thong asi khangna khangsina daduna leiriba khunai luchingba singi mathakta so miphamna nungaitaba phongdokhi Lengak na Manipuri medium bu thoksabi dabagi moong asigi mayokta marilinaba authority da front ki maiki digi wakatche pishingani haina su amatoina waripnaki Olympic Games Tokyo English ngani kunda Saikho Mirabai Chanu amadi Lovelina Borgo haina mai paklakpada mifamna harau nungai basu phongdokhi COVID maram oiduna khanghauduna taibang thadokuna chatkraba aiba amadi aibi sing loidana khunai gi saknarba miyoi khudingmakpu lupna ningsingjaduna yaifa thongni jaki Secretary Jiaur Rahman Mufti na thagat wahi piraba matung Assam amadi Mizoram ngamkhaida haukiba July gi tang 16 ta thokiba thodokta shahid oikraba thawai mirel taruki mafamda duwa tawjaduna mifam loishinki Assam Manipuri Sahitya Parisad Kamrup District Committee na ngasi Sri Sri Radha Govinda Mandir Ganesh Guri Kekranagar da phamkiba Executive Committee gi mifamda haukiba July tang 19 da Parisad ki life member oibiramba Beltola Patharkusi da leiba Moirang Mayum Dilipna khanghaudana leikidabada thamoi shokna awaba phongdokre leikidraba mahaki thawaina lairamlenda ingna chikna leirunaba mifamda tinkiba member singna minute ani tuminna leptuna taibang mapuda thongni jaki Loinana Laglibo August ki tang kungi language day gi thoram asisu Parishad Kamrup district na sinlangduna pangthoknaba waripnaki Handakta Manipur Pradesh Congress Committee gi President Phamdagi resign tawkraba Bisnupur Kendra gi MLA Govindas Konthojam ngasi haunabi matungina BJP changkre
न्यू दिल्ली दा लैबा बीजेपी की हेडक्वार्टर दा पांगथोखिबा थरम अमदा मणिपुर की सीएम एन बिरेन, मणिपुर प्रदेश की प्रेसिडेंट ए सरदा, यूनियन मिनिस्टर ऑफ स्टेट एक्सटर्नल अफेयर्स एंड एजुकेशन आर के रंजन, राज्यसभा की एमपी लैसेंबा सनाजाउबा, बीजेपी मणिपुर की प्रभारी संबित पात्राना चिंगबा याउना गोविंदास कोंथौजम्बो पार्टी एससी लेंग्यान फी अमदी पार्टी दा यावरकपगी चेरोल पीदुना हराउ तयामना ओखे। तरुगलक एमएलए काबगा लोइनना क्यारक तोंगान तोंगान डिपार्टमेंट पाइदुना कैबिनेट मिनिस्टर ओइरमलबा गोविंदास कोंथौजमना बीजेपी दा चंगलकपासना मणिपुर की राजनीति दा इथक इपोम कया हौरकपगा लोइनना अहोंगबा कया लाकपा याई हाइनरी। चरगसिदा बीजेपी मनुंग थोकलिबा चेयेतनबा कया फावबा संताइनबा ngamdringai गोविंदास कोंथौजमना बीजेपी दा चंखिबा हाइबसी तराई तराइना चंगबा ओइरोय, मसी बीजेपी की कांखदा लिन चंगबा अमदी लोक अमदा कई अनि कुनबा ओइना थोक्तुना मदुगी चैथेंग बीजेपी दा चावना फंगबा हौरकलगनी हाइना एमपीसीसी की इंटरिम प्रेसिडेंट ओइना थौपुरीबा एन लोकेना ngasi कांग्रेस भवन दा पांगथोखिबा पावगे मिफम अमदा फोंदोखि। टोक्यो ओलंपिक वेट लिफ्टिंग द सिल्वर मेडल फंगलख्रबी साइखो मीराबाई चनुगी साना खोनबगी पुंसी खोंचत कमरी लेनबा वारी अमा हाई स्कूल की लेवल फाव तमलिबा महैरोइसिंगी सिलेबस ता हापियु हाइना पोइरई लेमरोल मेरापाइबी अपुनबा मणिपुर अमदी ऑल मणिपुर वुमेन्स वॉलंटरी एसोसिएशन न पुन्ना थादोरकपा चेरोल अमना खंगहलकली। ngasi August ama World Scouts Scarf Day Inglisingani kunmathoiga iroinana Manipur State Bharat Scouts and Guides COVID Task Force Scout Team na awareness program ama pangthokpaga loinana poster campaign amasung police personnel singda lemna hand sanitizer amadi mask sing yanthokre hariba awareness poster masks amasung sanitizer sing Directorate of Health Services and National Health Mission Manipur na sponsor tobane poster campaign asina COVID amasung vaccine kapthokpagi matangda hen awareness pigani potlam sing yen thokpa amasung awareness program pibagi khongjung asi tungdasu makha tana chathagigani haina Manipur State Bharat Scouts and Guides Task Force asigi convener oriba Birendra Chinga khamna thadorokpa chirol amada phongdorakle। हौखिबा जुलाई की तांग कुंथ्रामा थोइदा कोविड नंबर मोइदुना लैखिद्रबी नेशनल लीग फॉर डेमोक्रेसी NLD मंडले रीजन की सेक्रेटरी लोइनना सलाइकन बलुप मंडले यूनिट की प्रेसिडेंट ओरंबी तखेलंबम कमला चनुना लैखिदबदा सलाइचा खोंहौलुप थौबाल की मेंबर सिंगना अवाबा फोंदोरकले। तमथीरबा कोविड लाइना लाइचत नारुबा सिंगी तुंगी पुंसीदा का हेना सोलक्तनबा अमदी मखोइबु पुंसी वांखल पुकनिंग वाखल लैताना लेजनबा लैंगाकना केंद्र की लेकाइदा पोस्ट कोविड फ्री हेल्थ कैंप पांथोकनबा अखनबा थौरांग लोखतपियु हाइना ngasi अहुमलक सुबा मिनुंगसीगी तेंगबांग थौरमगी सरुकमोइना वांगजिंग तेंथा केंद्र की MLA पाउनम ब्रोजेंगी मिडियंग मखादा YK कॉलेज वांगजिंग दा हांगलिबा कम्युनिटी होम आइसोलेशन सेंटर दा लेरिबा इदमेट चामग कुंथ्रा सेक्यूरिटी की मियोइसिंग डॉक्टर अमदी नर्सिंग यावना मियोइ चामग यांखैरोमदा अयुकी ब्रेकफास्ट पिजखिबगा लोइनना फेस मास्क अमदी हैंड सैनिटाइजर न चिंगबा यंथोकपगी थोरमदा सोशल एक्टिविस्ट राकेश नावरियमना फोंदोखि। मिजोरम ना असम की सीएम हिमंत बिस्वा शर्मा की मथक्ता पानखिबा केस अदुना मरम ओइरगा मिजोरम की खंथबा वाटपा अमदी राजनीति की कांगलोन यंगहौदबगी लेंगलगा पुथरकपगी फिबम अमा लाकली फिबम असी उरकपदगी मिजोरम की चीफ सेक्रेटरी ना हाइखिबदा हौखिबा जुलाई 23 वायरांगतेदा लाखिबा असम की ऑफिशियल सिंगी मथक्ता पानखिबा केसता सीएम हिमंत बिस्वा शर्मा की मिंग पनखिबा दो मिजोरम की सीएम जोराम थंगाना एप्रूव तौरखिदबगा लोइनना करिगुम्बा हिमंत की मायोक्ता लीगल हिट लेतबा थोकलबदे हिमंत की मथक्ता पालिबा FIR असी रिवाइज तौननबा सजेशन पिरखि हाइरे फिबम असिदा केस असिदगी असम की CM की मिंग लौथोखिबा याना लेरकले पनबा याय CM हिमंतनदे केस पालकपा असिदा करिमता नुंगाइतबा लैते थिजिन हुमजिनबदा हेना मतेंग पांगने मथौ तारबदे मिजोरम फावबा सिलचरदगी खोंगना चटकने इंटरिम बेलसु लौरोय हाइखि पनबा याय हिमंत अमसुंग अतै अतै मिंग यावरिबा ऑफिशियल सिंग ngasi कोलासिपता रिपोर्ट तौबगी वाफम लैरंबने पनबा याय ngasi होम मिनिस्टर अमित शाहना असम अमसुंग मिजोरम की CM सिंगा टेलीफोन की खुथांगदा वरी सानख्रब मतुंग मिजोरम की CM जोराम थंगाना मिजोरम की मियामदा सोशल मीडिया चुमना सिनबगा लोइनना सोशल मीडिया दा अकनबा वाहि वतासिंग सिजनदनबा हाइजरख्रब लैख्रबने। अवांग नोंपोक्ता हौजिक फावबगी ओइना कोविड ना ख्वाइदगी साथिरिबासी असम ने
Assamda hojik phawbada COVID case lakh mangaga lising humputaruk chamaga marfutarani pan henna phangkhre sibana lising mangaga chani humpu yokre adubu discharge tawbagi masing su punna lakh mangaga lising nifu taret chatruka tarataruk henna yokre hojik COVID active case masingna lising tara humdoiga chahumgi mathaktani Nakalamaromda mishingi oina pathoknarubada tasengna hena kiningai oriba sina Manipur state ne Manipura COVID case punna lising marfutarani pan chamriga marfutara mapan phangkhre lekhidabagi masingna lising amaga chonga yankhai taruk henkre discharge tawkhibana lising marfutaruk ka chahum humpu active oina leiribagi masingna lising taraga chamri supna mangane Nakalamaromda apunba positive oibagi masing name lebasu hojik phawda leikidabagi masing puna chamaga yankhai khaktamak oiriba Mizoramda hojik active oiriba case asina lising tarani thoiga chahum marfuni pane mase Manipurdagi su heli aduga Assamgi hek mathangda leiriba anisuba active case khwaidigi yamba state oiri Tripurada punna Lising humbudrani pan ga chonga marfum doi phangduna positive oibagi masing wanglabasu discharge tawkhibagi chang yamnamak wangba maramna hojik active oina leiriba case masing ase supnatagi lising ahum ga chamri marfuni thoi khaktane Meghalaya da punna lising humphumanga COVID case phangkhibada lising ama supna marfumanga na laikhidre aduga discharge tawkhibana lising yankhai taret ga chamapan nifumapani aduga hojik active oiba case masingna lising manga ga chamapan humputarukne Awang Nongpoki state singi manungda punna positive oibagi masingsu nembaga loinana hojik active case ki masing khwaidagi likna lairibasi Nagaland state ni subnatagi lising amaga chahum kumapan khaktamak active oire Indiana gold natrabasu silver medal gi asa thamlamba Sutler PV Sindhu bronze medal da penthok patakre ngasi bronze medal gi sanakiba match da mahakna China gi Heving Yaubu straight set ta Kunmathoi tarahumdoi kunmathoi taramangada maithiba piki masi India gi oina anisuba medal ni loinana masagi oina su Olympic ta loba anisuba medal ni mamangi Rio Olympic ta mahak silver phangki individual Olympic medal ani phangba ahanba Indian nupi sanaroi su PV Sindhuna oire aduga Olympic medal ani phangkiba ahanba Indian nupa sanaroi dana wrestler Sushil Kumar ne miatpagi case ta hojik jail da leiribane Indian men's hockey team na sanglaba chahi nifuma thoigi matung ahan boina Olympic ki semi final da changkhre ngasi sanakhiba quarter final match da Indiana Britain bo ahum amada maithiba piki lagliba August ahum gi ayugi pung tareta India amadi Belgium semi final sanaragane aduga India gi nupi hockey team na hayeng habadi August ani gi ayugi pung nipan makhai da Australia ga quarter final sanaragane Afghanistan da Taliban singa state force ka akan balan soknari adubu state force na Taliban singi mathakta laman khumboina hokiba pungkun Maria sida air strike togduna Taliban chani ga yankhai mari hatkre adubu Taliban singi tamthiraba mihat minei Afghan gi micham yamna khang batari Taliban singna micham kaya thori yalhanduna kaptuna madi makhori charam lelaga hatpagi tamthiraba saram chatki video image kaya su thadorakre Hojik phawbada sumna tamthiraba mihata micham chani henna sikre hairi nakalamaromda Afghanistan gi Kandahar airport ta Taliban fighter singna numidang amada rocket ahumna amuk landarakre madu Afghanistan na air strike chathariba si thingjinabagi Taliban singi lalongni amuk hairakle Tokyo English ani kun Olympic medal singasi cell phone amade ate recycled consumer technology dagi saba ngaktani Olympic organizing committee na Tokyo English ani kun medal project ko ba khongjangasi English ani 13 tagi horaga English ani 18 da loishinki masigi manungda Japan sin thungbadagi phone gumlaba technological akai atoi amadi yadaba sing khomjinki Athletes sing university ki mahairoi sing tana micham miyam dagi su sizinaba yadraba electronic items sing donate tawbiraknaba haizaki Leibaga sigi municipality lising amaga chatruk kunma thoidagi sizinaraba phone million taruk dasmik ani ama khomgatuna punna e-west ton lising humbudrani pan ga chamapan marfumanga phangki hariba phone sing asi thugaiduna madudagi fanglakpa metal sing adu sokdokhanduna amadi sungdoktuna sana kg kuni thoi silver kg lising ahum ga chonga amasung bronze kg lising ani ga chani yankhai phangbangauki asumna phangliba polam sing asidagi Olympic Games ki oina medal lising ani ga chonga sembangauki
asumna Japan Olympic medal sembada fawba technology sizinaduna kanadraba hundoklaba polam singdagi medal sing saki Japan da karigumba amata lemna manghande potsak khudingmak sizinaba yabagi aroiba tangkak adu yona sizinai habadu mayek sengna utli aroiba dangasigi tentak pa maroiba pau khara Haukiba pung kunmari asida Assam da COVID ki anova positive case chatret ka marfumari khaktamak phangkhre miyoi tara manga na COVID na maram oiduna laikhidre aduga Manipur da su ngasi COVID ki anova positive case chani pan ga kuntrani thoi phangki miyoi tara COVID na maram oiduna laikhide Nagaland lengak na August ama habadi ngasidagi August tarani pan fawba unlock 4 lokthokre Dukan sing ayuki pung taruk tagi numidang wairam pung taruk phawba hangba yaragani government amadi lanai gari sing chada yang khegi capacity da chen ba hokre Mizoram CM gi wangang notharak pagaloina Mizoram amadi Assam gi ngam khegi chet na basi wari sanaduna nungshi chanana santai nagani harakre Lakadurbe chahi yang khedi APDCL privatize tawroi haina Assam gi CM Himanta Biswa Sarma na haikre Deepak Das na Anoba Controller General of Accounts CGA oina charge pukre. Triple talak ban tawduna ain chanahan kiba numit adubu ningsing laduna ngasi India pumbada Muslim Women's Rights Day pangthokre. Digital payment ki oina cashless amasung contactless instrument amawariba e-rupee Prime Minister Narendra Modi na hayeng virtually launch tawragani. Kerala dagi thonglaba miyoi khudingmak tangai fadana RT-PCR test tawgadabani haina Tamil Nadu lengakna lauthokre Maharashtra gi oina ahanba Zika virus case Pune dagi phangkhre Pegasus ki wahaudagi parliament chathabangam dabadagi mangziriba selfamasi ngasi phawbagi oina punna lupa crore chamaga kuntramu yaushilakre Hauzik phawbagi oina Tokyo Olympic da sanroi amana khwaidagi yamna medal phangwase Australia gi swimmer Ima Mekion Oiri, Mahakna Hugzik Pawda Punna medal Taret Pankre. Myanmar military ruler na general election Inglisingani Kulhum Doida Pangthokani Haikre. Amade record oina handak COVID case Khangen Hangalak Padagi Tokyo Yauna Japan gi area Tarukta emergency lauthokre. Ngasigi na di Arambai News Guwahati da Maitelongi Pau Sandok Chaba Matang Solutions Abagaloina na Tabiri Basingbo Mkasohana Kurumjari.